ngasi phongkhiba kanglaipa ki maira news-tagi maruoibi ipausing meyamna thamjagi ahanbada harauthel singthakta pareng sana sariba kuki militant singgi bunker laingang athubada lauthokpidrabadi khunjasing leitana leiba ngamlaroi NG10 Imphal West District ki Lamsang Police Station ki manung sanna Harauthel Sport University da leiriba asigi mathak thangba Harauthel singi yangdong pareng da matam kya gi mamang digi kuki militant sing na bunker pareng sana sadun leiri mafam asida kuki theory sing asoba kem ama oina leirakpa digi thangdana leiriba maitei khul sing da nongmai ama di bom kapsinduna landa ningba matam da yamna tuina landa rakpana khunja sing leitana leiba ngamdri maduna athuba matam da kuki militant singi bunker sing asi thugai biduna laingak na kuki militant sing tan thokpiu haina khulngak pik asoba thaudang loduna lakliba ningthaujam jitena phungdorakli pausi asida khulngak pik asoba thaudang loduna lakliba ningthaujam jitena phungdorakpagi matung inadi ngarang numidang pung nipan ga makhairam taba matamda Kesper garida IRB amadi commando police ki kangbu kautruk maikei da thaujilaktuna singkhong singya da sangduna khulngak pagi thabak toramba du khunja sing aduki matik thagat pa phungdoki adubu IRB amadi commando singna tongduna lakpa Kesper gari edu satkraba matung numidang pung mapan ga min ni phurom taba matamda Harauthel singthakta leiriba koki militant singi bunker dagi bom amadi nongmai nong subu dona kautruk amadi thangnaba khul singda kapsilakhi nongmai amadi bom kapsilakpa makol tabadagi mafam aduda IRB amadi commando police in Kesper gari mafam aduda laktuna khunja sing action bagi thabak sa thabaga loinana koki militant singi maikei digi handuna nongmai kaptuna tanthoknaba numidang pung 10 makhai taba phawbu satakhi IRB amadi commando personnel singna lawkiba thaudang adubu khunja singna thagatpa phongdoki haina JTN makhatana phongdoki mangna makhatana hai numidang pung 10 makhai taramdai dis koki militant singi maikei digi searchlight ani kapkhalakhi masi ana kakphalak libra natragana koki militants na kakphalak libra haibadu khangmangamdre Harauthel singi yangdong pareng da koki militants na kem saduna leiba sina kautruk kadangban senjam sirang hariba maitai khul singa sida nongmai amadi bom kapsinduna landarak yamna komni thokle masina class 12 parikya thariba duga class 10 parikya thagodriba madi atai mairoi sing lairik papham khangduna question chenduna khangduna leiri mathakta palliba khulsing asigi khunjasing masagi mayumda laitan leiba ngamnadre labukta khongbal amadi saru iku marakta yarek tuna leibana ayam boire maduna athupa matamda Harauthel singi yangdong da kem amadi bunker kya saduna leiriba koki militant sing asi manipur lengana lauthokpiu koki militant sing na khuling duna leiri haiba khangna lengana takthokdana leiriba sikari gino haiba si khunjasing gi amata ngairaba go hangni haina ningthaujam jitena phongdokhi atopa pawmana UCM gi office kanana kari maram gi damakta mai tharamano sengdok pirau Phalguni sei sigi haukiba February 19 gi ahing nongyai da lamphel da leiba UCM gi office mai thakiba du da athauba singi photo amadi marueba document sing kaya mai sakpar yakhre kanana kari maram gi damakta UCM gi office tumna mai thakiba no haiba athuba matamna sengdok piu haina June 15 gi thaudokta leikhidraba Laitonjam Rajkumar gi loinabi Longjam Phalguni na phongdokre wafam asing asi Kekru pat leiba June 15 gi thaudokta iramda Manipur gi damakta thawaina ponta pikhraba athauba singi kubamda imung munungi miyoi sing laktuna paumi sing unaba mada phongdokhibani mangna makhatana paumi sing na phongdokhibadi haukiba kumja English sing ani ga 13 da Manipur da thokiba June 15 gi thaudo aduda thawaina ponta pikhraba athauba singi photo amadi maruoiba document sing maina tumna sakhiba duri yaukre laikhidraba sing adugi ni haiba amuk hana phanglaroidraba polam kya amasu yaukre imung manungi miyoi sing wakal nungaitaba matamda mafam aduna laktuna awaba pothapam oijaramani kanana kari maram gi damak UCM gi office asi mai thari bano haiba khangan biu laikhidraba miyoi sing adu isai gi imung gi mi oiram lagadi isagi thamoida kari phawgadagi haiba Phalguni na ningamdana phongdokhi atopa pawmana PM gi Santi Paujal amana Manipur Santi Hanjinma ngamgani RK Ranjan Prime Minister Narendra Modi gi Santi gi Paujal amana Manipur tangdu leitaba Hanjinma ngamgani haina Minister of State External Affairs Dr. RK Ranjan PM Narendra Modi gi pungning singkhre wapamasi tha tara helaglaba irang asi lusinanaba miyeng sangbiu haina minister na haukiba February 19 da Prime Minister Modi da thakiba sirol amada phongdokhibani Minister Ranjana Makataraduna Hauzik Manipur Thoklibi Irang asi Koki amadi Maitegi civil organization sing kawiduna Wari nama purang naba honabiu Miyoibiki marakta Wari sanaduna pau phaunarabata Wari purakani
नोंमैनदि पुरक्प ngamrai maram aduna PMO na thodang ama lobiduna santi pa ama citizen sing gobiduna state asida tangdu leitaba puraknaba madi mahausa gi punsida halaknaba honabiu PM gi santi gi paujal ama na kanglup ani gi nungsi sanaba hanjinba ngamgani haiki Indo Myanmar border asi kilometer lising amaga satruka nifugu humdoi sang state mariga tainari University of Home Affairs na hariba fencing khanana balorakpa khongthang FMR lauthorakpagi warep taram okli fencing asi loisinbada matam sangani adobo sensitive amadi hena solaba mafam sing yengduna paikhatbiu UN gi report matung ina Myanmar gi miyoi lising yang khagini thoirom India gi awangnopo state sing da lanjinarakliba Manipur mani Mizoram da sokale haukiba sahi ani asida drug amadi khusu khulai lalonbigi sangsu hengalakli General election mamangna CAA satnagani amadi NRC ki base year 1961 oiragani heraki base year si 1951 ohenbiu masina yelhomi amadi mitop khandokpada hena khudong sab laigani base year sida parliament residence record piba ngamdaba miyoi sing leba asi thadokhan kiba natraga deport tobiko natrapati matam sangna sayena duna laisin kigani haina sirol aduda palli atopa pawmana Senior lecturer dagi vice principal the promotion pirakpa bujiribam gi mairoi lukmarina thagatpa phungdorakli sayesigi February 19 da Government of Manipur Secretariat Education AS ki Joint Secretary Anjali Songthamna thokiba order amagi matungina senior lecturer dagi vice principal sing promotion pirakpa dagi jiribam da leriba mairoi lup MSF desam asi case on a sing atopa mairoi lupna taramna oksari loinana Jeribam Higher Secondary School amasung Borobekra Higher Secondary School ani asida vice principal gi posting pirakpa sibu thagatpa phungdorakli Jeribam da leiba mairoi lup sing asigi tuan ba president sing na khuyek piduna press tholakpa sirol amana haidi Seoul asina makata na haidi badi hauzik palibalenga amadi mari leina ba authority sing da matam UN award pa oja sing demand tawduna lakhibadu lenga na tabi badagi matam san hapirakpa bu Jeribam da leiba mairoi lup sing na education S department bu thagat pa phungdokli loinana posting piraglaba oja sing na su mairoi singi khanbiduna athuba matam da join tawbiu Anova session ama horakpada mari lenaba higher authority singna matam sana oja singi asiguma thabak pekhalakpa haibisi mairoi khudingi oina yawol ama lakpani haina khanjai hadi Seoul asina hai matung tarakpada sujiribam district asigi oja singi award pa mayunariba mairoi sing asigi yenglaga amasum school singi award apakya da matam sana thabak pekhat pirakani haibigi thajabasu lengakta asetpa thajaba thamli loinana mari leinaba authority singna kupna yengsan biraga education gi hiramna sothariba si hena matik saba mairoi sing ohenbiu mairoi sing gi mohut silaga hauzik paliba lenga amadi mari leinaba authority singna jeribamda leiriba mairoi lup marina asetpa thajaba thamli haidi marak thananga sigi kanglai pakki mairagi editorial miyamda thamjage Wari sanaba houbagi mahutta ain goeba sabsaba cheirak pipham thoi Manipur dagi separate administration nanuna Manipur thugaina ba honariba loinana koki theory sing the insinduna Manipur da landa bagi thabak sathali ba koki jau MLA taraga tangkak ahumlak wari sanaba leiri athuba matamda state asida santi hanjinana ba kana honari haina minister N Berena ngarang Manipur assembly mifam gi aroiba numita phongdokre CM na phongdo kiba wafam singa si tabada Manipur miyam na pendaba pokna bagum tawi haibati Manipur thugaina ba hona ba haibis India thugaina ba hona ba samane koki MLA tara na assembly mifam phawba saruk yadana tha tara sumna Manipur gi separate administration tanmi gi khongjang asi sangsinduna lakibani koki MLA tara asi Barat lenga amadi Manipur lenga na Barat amadi Manipur thugaina ba honariba aphong bu yakna bani haiba khanglabasu makhoi gi mathakta ain goeba thabak amata lakhotana cheirak pidana kaw thabagum thadoptuna thamlakhibani taseng madi Manipur amadi Barat thugaina ba hona ba haibisi leibak sigi yakna bani maduna leibak thugaina ba aphong bu yakna ba masak khanglaba phawbada karigi damakta makhoi gi mathakta ain goeba thabak lokhatribano haibisi Manipur gi miyamna khoisaunana hangnaribo hangni Oiriba pipham asida Manipur thugaina ba siliba koki MLA taraga tangkak ahum thokna wari saba hori haibisi miyamna atuki matik penadi haibisi Manipur lengana khangpham thokpani makhoi wari sanaba tarabasu makhoi tarana Manipur thugaina ba sinkibadu lanjare ngapiyu matungda amuk hana tawjararoi haiduna Bharat ki miyam mamangda khurumduna haijaraba matam adu khaktada makhoi bu ngakpibiyai Madunatana hauzik phawbada Manipur thugaina ba leijaba thawna lingjel puthokhtuna honariba koki MLA taraga wari sanap sapam thokte aduga makhoi ge sanariba wari adu karamba wari no
ꯃꯈꯣꯏꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯂꯥꯜꯂꯦ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯒꯦ ꯍꯥꯏꯕꯔꯣꯝꯗ ꯋꯥꯔꯤ ꯁꯥꯔꯤꯕꯔꯥ ꯍꯥꯏꯕꯁꯤꯁꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯒꯗꯕꯅꯤ ꯀꯨꯀꯤ MLA ꯇꯔꯥꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯂꯥꯟ ꯑꯁꯤ ꯊꯣꯛꯂꯛꯇꯨꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯈ꯭ꯔꯕꯅꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕꯅꯤ ꯌꯨꯝ 5,000ꯒꯤ ꯃꯊꯛꯇ ꯇꯨꯝꯅ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯗ ꯃꯤꯑꯣꯏ 50,000ꯔꯣꯝ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯑꯋꯥꯕ ꯄꯨꯟꯁꯤ ꯑꯃꯗ ꯂꯩꯔꯤꯕꯅꯤ ꯊꯥ 10 ꯍꯦꯜꯂꯛꯂꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯁꯤꯟꯃꯤꯠꯂꯣꯟꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯆꯧꯕ ꯆꯩꯊꯦꯡ ꯄꯤꯗꯨꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 2,000 ꯄꯨꯊꯔꯦ ꯍꯥꯏꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯁꯥꯃꯛꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝꯗ ꯄꯨꯊꯣꯛꯇꯨꯅ ꯈꯪꯍꯟꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛꯁꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯄ ꯂꯦꯞꯇ꯭ꯔꯤ ꯍꯧꯖꯤꯛ ꯐꯤꯕꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗꯒꯤ ꯍꯧꯔꯒ ꯑꯇꯩ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ MLA ꯑꯃꯠꯇꯅ ꯆꯨꯔꯆꯥꯟꯄꯨꯔ ꯀꯥꯡꯄꯣꯛꯄꯤ ꯃꯣꯔꯦꯅꯆꯤꯡꯕ ꯃꯐꯝꯗ ꯈꯣꯡꯗꯥꯕ ꯉꯝꯗꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤ ꯀꯅꯥꯅ ꯊꯣꯛꯍꯜꯂꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯏꯐꯣꯡ ꯐꯣꯡꯅ ꯍꯣꯠꯅꯔꯤꯕ ꯀꯨꯀꯤ MLA 10 ꯑꯁꯤꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯕꯁꯤ ꯏꯐꯣꯡ ꯐꯣꯡꯅ ꯈꯪꯂꯕꯅꯤ ꯃꯈꯣꯏ 10ꯅ ꯃꯅꯤꯄꯨꯔꯒꯤ ꯑꯁꯦꯡꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ MLA ꯑꯃꯃꯝ ꯑꯣꯏꯔꯝꯕ ꯇꯥꯔꯕꯗꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯈꯣꯏꯅ ꯃꯅꯤꯄꯨꯔꯗꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃ ꯅꯝꯗꯨꯅ ꯂꯧꯒꯅꯤ ꯇꯣꯉꯥꯟꯕ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯗꯤ DGP ꯊꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯃꯈꯣꯏ 10ꯒꯤ ꯄꯨꯛꯆꯦꯜ ꯍꯣꯡꯕ ꯂꯩꯇ꯭ꯔꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯍꯥꯏꯕꯁꯤꯗ ꯆꯞ ꯌꯨꯡꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯆꯠꯊꯔꯛꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤꯅ ꯏꯁꯦꯡ ꯁꯦꯡꯅ ꯇꯥꯛꯂꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ 10ꯒ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯃꯍꯨꯠꯇ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯚꯥꯔꯠ ꯊꯨꯒꯥꯏꯅꯕ ꯑꯐꯣꯡꯕ ꯌꯦꯛꯅꯕꯁꯤꯡꯗ ꯃꯈꯣꯏꯅ ꯇꯧꯔꯨꯕ ꯃꯔꯥꯜ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯐꯣꯡꯍꯟꯅꯕ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯗꯨ ꯚꯥꯔꯠ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯅꯤꯅ ꯄꯥꯡꯊꯣꯛꯄꯅ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ ꯑꯃꯔꯣꯝꯗꯅ ꯀꯤꯅꯣꯌꯤꯡ ꯑꯦꯟ ꯀꯌꯥꯀꯤꯡ ꯃꯁꯥꯟꯅꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯗ ꯁꯥꯟꯅꯔꯣꯏ ꯑꯃ ꯏꯁꯤꯡꯗ ꯇꯥꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯤꯕ ꯇꯛꯃꯨ ꯄꯥꯠꯀꯤ ꯀꯦꯅꯣꯌꯤꯡ ꯑꯦꯟ ꯀꯌꯥꯀꯤꯡ ꯃꯁꯥꯟꯅꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯐꯝꯗ ꯁꯥꯟꯅꯔꯣꯏ ꯑꯉꯥꯡ ꯑꯃ ꯏꯁꯤꯡꯗ ꯇꯥꯁꯤꯟꯈꯤꯕꯗꯒꯤ ꯏꯔꯥꯛꯅꯗꯨꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯇꯥꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯁꯥꯟꯅꯔꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯣꯏꯔꯥꯡꯊꯦꯝ ꯔꯣꯍꯤꯠ ꯆꯍꯤ 13 ꯀꯧꯏ ꯃꯣꯏꯔꯥꯡ ꯄꯟꯁꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯃꯍꯥꯛ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯀꯤꯅꯣꯌꯤꯡ ꯑꯦꯟ ꯀꯌꯥꯀꯤꯡ ꯃꯁꯥꯟꯅ ꯇꯝꯕ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯇꯥꯔꯛꯄ ꯃꯇꯝꯗ ꯇ꯭ꯔꯦꯅꯤꯡ ꯁꯦꯁꯟ ꯃꯅꯨꯡꯗ ꯃꯥꯡꯈꯤꯕꯅꯤ ꯈꯨꯗꯛꯇ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯗ ꯌꯥꯎꯔꯤꯕ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯃꯗꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯏꯁꯤꯡꯗ ꯇꯥꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯈꯨꯗꯛꯇ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯁꯦꯟꯇꯔ ꯃꯣꯏꯔꯥꯡꯗ ꯄꯨꯈꯠꯇꯨꯅ ꯂꯩꯈꯠꯅꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯅꯨꯡꯊꯤꯜ ꯄꯨꯡ 4:30 ꯇꯥꯕ ꯃꯇꯝꯗ ꯗꯣꯛꯇꯔꯅ ꯁꯤꯔꯦ ꯍꯥꯏꯅ ꯈꯪꯂꯛꯈꯤꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ